ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯆꯥꯎꯕꯅ ꯁꯔ ꯀꯔꯤꯒꯤꯅꯣ ꯁꯔꯅ ꯃꯦꯗꯥꯝ ꯃꯦꯃꯒꯤ ꯃꯅꯥꯛꯇꯕꯨ ꯆꯠꯂꯕꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯊꯕꯛ ꯉꯥꯛ ꯇꯧꯔꯤꯗꯨꯕꯣ ꯔꯥꯖꯦꯟꯅ ꯍꯥꯏ ꯆꯥꯎꯕ ꯆꯨꯔꯨꯞꯁꯤꯕꯨ ꯀꯃꯥꯏ ꯊꯛꯄꯅꯣ ꯁꯤꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯣꯞꯅꯕ ꯇꯥꯔꯦꯅꯦ ꯀꯃꯥꯏ ꯆꯤꯡꯗꯣꯔꯤꯅꯣ ꯃꯤꯁꯤꯕꯣ ꯂꯣꯡꯅ ꯆꯤꯡꯗꯣꯔꯤꯕ꯭ꯔꯥ ꯐꯩꯅ ꯆꯤꯡꯗꯣꯏꯔꯥ ꯌꯨꯡꯅ ꯆꯤꯡꯒꯗ꯭ꯔꯥ ꯆꯦꯞꯅ ꯆꯤꯡꯗꯣꯏꯔꯥ ꯀꯃꯥꯏꯅ ꯆꯤꯡꯗꯣꯏꯅꯣ ꯃꯤ ꯃꯩꯈꯨ ꯊꯣꯛꯑ ꯌꯥꯗ꯭ꯔꯦꯅꯦ ꯁꯤꯕꯣ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯩꯁꯨ ꯆꯨꯔꯨꯞꯇꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯛꯆꯗ꯭ꯔꯤꯗ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯁꯔ ꯍꯥꯏ ꯈꯪꯗ꯭ꯔꯁꯨ ꯃꯤ ꯐꯤल्मꯗ ꯀꯩꯗ ꯕꯦꯠꯅ ꯌꯥꯝ ꯇꯧꯕꯗꯣ ꯀꯃꯥꯏꯅꯅꯣ ꯑꯩ ꯉꯁꯤꯅꯦ ꯆꯣꯞꯄ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯁꯦ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯆꯤꯡꯉꯣ ꯍꯩꯕꯨ ꯍꯩꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯗꯨꯕꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯇꯧꯖꯔꯛꯇ꯭ꯔꯤ ꯅꯦꯠꯋꯥꯛꯀ ꯁ꯭ꯋꯥꯏ ꯃꯥꯡꯉꯤ ꯑꯩ ꯍꯟꯗꯛꯀꯤ ꯁꯔꯒꯤ ꯃꯇꯥꯡꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯏꯃꯝ ꯃꯝꯃꯤ ꯇꯁꯦꯡꯅ ꯀꯅꯥꯅꯕꯨ ꯀꯔꯤꯗ ꯁꯦꯝꯖꯤꯟꯕꯤꯔꯕꯅꯣ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯑꯩꯒꯤꯁꯦ ꯃꯥꯅꯕ ꯇꯧꯁꯤꯟꯅꯗꯣꯔꯤꯕꯅꯤ ꯅꯣꯏ ꯃꯦꯗꯥꯝꯁꯦ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯃꯥꯗꯤꯀꯣ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯆꯥꯕ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯅꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯇꯧꯖꯗ꯭ꯔꯤꯕ ꯊꯕꯛꯀꯁꯦ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕ ꯆꯨꯔꯨꯞꯀꯁꯦ ꯊꯛꯄ ꯃꯥꯟꯗ꯭ꯔꯣ ꯊꯛꯇꯦꯀꯣ ꯑꯩ ꯃꯥꯏ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯕ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯅꯕ ꯇꯧꯁꯤꯟꯅꯔꯤꯕꯅꯤꯅꯦ ꯏꯃꯥꯏ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯄꯤꯗꯤ ꯅꯨꯄꯥꯗ ꯅꯤꯁꯥ ꯆꯥꯗꯕ ꯃꯔꯝ ꯃꯣꯛꯄ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯌꯦꯡꯅꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯒꯤ ꯃꯦꯗꯥꯝꯁꯤꯗꯤ ꯋꯥ ꯑꯅꯩꯕꯤꯅꯤꯅꯦ ꯅꯤꯁꯥ ꯆꯥꯕ ꯑꯣꯛꯇꯕ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡ ꯁꯔꯒꯤ ꯑꯁꯦꯡꯕꯗꯣ ꯈꯪꯉꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯃꯇꯝꯗꯨꯗꯅ ꯊꯣꯛꯄ ꯊꯣꯛꯄ ꯆꯥꯎꯕ ꯌꯥꯔꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯣꯏ ꯃꯦꯗꯥꯝ ꯊꯣꯛꯂꯛꯑꯦꯍꯦ ꯅꯪ ꯒꯥꯔꯤꯁꯦ ꯄꯨꯔꯒ ꯁꯣꯝ ꯂꯝꯕꯤꯁꯤꯗ ꯂꯩꯔꯝꯃꯣ ꯍꯣꯏ ꯃꯦꯃ ꯊꯥꯡꯃꯩꯕꯟ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ MLAꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯀꯤꯅ ꯃꯧꯅ ꯌꯣꯛꯆꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅꯤ ꯃꯁꯛ ꯃꯇꯧ ꯏꯋꯥꯠ ꯋꯥꯠꯇꯦ ꯃꯁꯝꯗꯨꯅ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯉꯤ ꯌꯦꯡꯕ ꯅꯨꯃꯤꯠ ꯊꯥꯒꯠꯄꯤ ꯁꯛꯇꯝ ꯑꯣꯏꯅ ꯇꯧꯏ ꯆꯪꯈꯣꯜꯂꯤ ꯅꯤꯡꯊꯤꯖꯩ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯗꯒꯤ ꯑꯉꯥꯡꯗꯒꯤ ꯉꯥꯡꯅꯐꯝ ꯁꯛꯀ ꯁꯣꯟꯅꯐꯝꯅꯤ ꯃꯦꯝꯃꯁꯦ ꯀꯂꯛꯆꯩ ꯄꯥꯝꯖꯩ ꯏꯃꯧ ꯑꯣꯏꯖꯅꯤꯡꯉꯤ ꯑꯗꯨ ꯑꯗꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯦꯝꯃ ꯔꯥꯖꯦꯟ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯤ ꯃꯦꯝꯃ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯇꯥꯃꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯛ ꯑꯣꯏꯔꯦ ꯌꯥꯝ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯗ ꯐꯝꯁꯤ ꯁꯤꯗ ꯑꯩ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯃꯦꯝꯃ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯍꯤꯡꯗ ꯕꯨꯠꯅ ꯇꯝꯅꯔꯛꯏꯔꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯗꯨꯕꯣ ꯑꯁ ꯇꯧꯔꯛꯂꯅꯤꯗ ꯃꯥꯏ ꯀꯥꯔꯟꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯔꯤꯌꯁꯅꯤꯅꯦ ꯈꯪꯉꯤ ꯈꯪꯂꯒ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯔꯥꯖꯦꯟ ꯁꯣꯔ ꯑꯃ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯑꯉꯥꯡ ꯊꯥꯔꯒ ꯄꯤꯈꯤꯕ ꯆꯤꯊꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯔꯝ ꯇꯧꯕ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯦ ꯅꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯣ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯋꯥꯍꯩ ꯑꯃꯇꯪꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯗꯨꯁꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯍꯥꯏꯔꯛꯎꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯀꯔꯤꯝ ꯍꯥꯏꯔꯣꯏꯗ ꯅꯪꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃꯠꯇ ꯇꯥꯗꯅ ꯂꯩꯕꯁꯦ ꯋꯥꯈꯜꯁꯤ ꯈꯪꯗꯦ ꯇꯧꯐꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯔꯩ ꯅꯠꯇꯦ ꯃꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯇꯣ ꯄꯥꯔꯤ ꯈꯪꯉꯤ ꯑꯗꯣ ꯃꯈꯥꯗꯤ ꯍꯣ ꯃꯈꯥꯗꯤꯅꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯗꯨꯗ ꯌꯥꯅꯤꯡꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯄꯥꯝꯗꯕꯁꯨ ꯇꯧꯗꯦ ꯇꯥꯃꯣ ꯑꯩꯅ ꯉꯁꯤ ꯐꯅꯦꯛ ꯌꯦꯜꯂꯣꯒ ꯁꯦꯠꯇꯅ ꯐꯨꯔꯤꯠ ꯔꯦꯠ ꯃꯆꯨꯒ ꯂꯤꯠꯇꯅ ꯅꯥꯗ ꯅꯥꯁꯣꯝꯒ ꯆꯤꯜꯂꯒ ꯊꯣꯔꯛꯏꯁꯦ ꯇꯥꯃꯣꯒꯤ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯊꯔꯒꯦꯅ ꯐꯦꯡꯂꯒ ꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯇꯥꯔꯒꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯌꯥꯔꯦ ꯏꯁꯥꯅ ꯌꯥꯔꯦ ꯆꯦꯜꯂꯁꯦ ꯉꯁꯤꯃꯛ ꯏꯄꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯂꯧꯅꯤꯡꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯁꯅꯨ ꯏꯕꯨꯡ ꯑꯍꯨꯝꯅ ꯐꯨꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯇꯧꯅꯤꯡꯕ ꯍꯔꯥꯁꯃꯦꯟ ꯇꯧꯔꯛꯂꯁꯨ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯔꯣꯏ ꯆꯦꯜꯂꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯔꯥꯖꯦꯟꯁꯨ ꯃꯤ ꯑꯃꯗ ꯃꯨꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯤꯅꯣꯛꯇꯨꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯅꯨꯄꯥꯗꯒ ꯌꯥꯎꯔꯛꯂꯗꯤ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯏꯔꯥꯡ ꯍꯧꯔꯅꯤ ꯑꯩꯗꯧꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯕꯕꯥ ꯂꯟꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯔꯥꯖꯦꯟꯗꯣ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯍꯥ ꯀꯩꯗꯧꯔꯒꯦ ꯎꯪꯉꯒ ꯐꯝ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯗꯤ ꯀꯥꯗ ꯍꯧꯖꯤꯛꯇ ꯆꯪꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯉꯁꯥꯏꯈꯩ ꯅꯪ ꯂꯥꯛꯇ꯭ꯔꯦꯗꯅꯦ ꯏꯁꯧ ꯇꯧꯔꯝꯕꯅꯤ
ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥ ꯈꯣꯏꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯀꯥꯈꯠꯄ ꯍꯧꯏ ꯔꯥꯖꯦꯟꯅ ꯃꯈꯥꯗꯒꯤ ꯅꯪꯕꯨ ꯂꯥꯏꯟꯗ ꯂꯥꯛꯄ꯭ꯔꯣ ꯅꯠꯇꯦ ꯂꯤꯒꯤ ꯒꯥꯔꯤꯗ ꯑꯣ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯈꯔ ꯂꯩꯕꯅꯤ ꯍꯣꯏ ꯕꯥ ꯃꯊꯛꯇ ꯃꯤ ꯑꯃꯗꯣ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯁꯅꯥ ꯀꯩꯀꯥ ꯁꯤꯖꯤꯟꯅ ꯃꯆꯤꯟꯗꯨꯁꯨ ꯃꯨꯔꯃꯨꯔ ꯁꯣꯜꯂꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯊꯤ ꯍꯥꯏꯕꯁꯤꯕꯨ ꯔꯥꯕꯣꯟ ꯎꯅꯕ ꯆꯠꯀꯗꯕꯗꯨꯝ ꯉꯥꯏꯔꯦꯕ ꯁꯨꯡꯉꯥ ꯍꯦꯛ ꯌꯥꯕꯤꯗꯦ ꯃꯤ ꯃꯆꯥꯒꯁꯦ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯅꯥꯀꯟꯗꯒꯤ ꯂꯟꯅ ꯏꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝ ꯀꯦꯊꯔꯤꯗꯨꯅ ꯃꯆꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤ ꯑꯃꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯊꯣꯏꯕ ꯍꯥꯎ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄꯒꯅꯤ ꯏꯃꯥ ꯏꯅꯥꯛ ꯆꯪꯉꯛꯏꯁꯦ ꯑꯗꯣ ꯏꯃꯥꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯌꯥꯝ ꯀꯦꯊꯔꯝꯃꯤꯁꯤꯕꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯀꯦꯅꯅꯦ ꯂꯣꯏꯁꯤꯜꯂꯝꯃꯤꯕꯅꯤ ꯅꯄꯥꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯁꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯩ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ ꯐꯣꯟꯁꯨ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯅꯪꯗꯤ ꯏꯃꯥ ꯊꯕꯛꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯕꯕꯥꯗꯨꯁꯨ ꯄꯨꯡꯁꯥꯎꯗ ꯁꯥꯎꯖꯤꯟꯒꯅꯨ ꯊꯕꯛꯀ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯣ ꯑꯩ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯋꯥ ꯁꯝꯖꯤꯟꯒ ꯍꯩꯈ꯭ꯔꯕ ꯂꯟꯅꯤ ꯃꯃꯥꯒꯤ ꯃꯨꯠꯇꯣ ꯈꯪꯕꯅ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯐꯠ ꯊꯩꯗꯣꯛꯂꯒ ꯋꯥꯍꯩ ꯑꯃ ꯐꯩꯖꯤꯜꯂꯛꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯀꯩꯅꯣꯝ ꯁꯦꯝꯕꯤꯌꯨ ꯂꯥꯛꯑꯣ ꯁꯦꯝꯗꯣꯛꯀꯦ ꯏꯆꯥ ꯊꯣꯏꯕꯒꯤꯕꯣ ꯂꯥꯛꯑꯣ ꯃꯈꯥꯗ ꯀꯨꯝꯃꯁꯤ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯏꯃꯥ ꯁꯦꯝꯕꯤꯔꯒꯦ ड्रेसꯇꯨꯗꯪꯗꯤ ꯍꯣꯡꯉꯨꯗꯅ इमा मयेंग नायबिदुगा चाखुमदगा अैगी चानब सेमुदोइदो फजरानी लोई मोत्पा तारे होय होय फीसे होंदोरखिगे ngasidiने isa thoiba laabani nungaire ei sakla me haibani ngang lerano makhada leiramo laage lan nokfet tongna mamad haipet yinglamlaga makhada kumtharagle mapagi minoksiga chap hemanei dako makhada kumkhriba machamu yinglaga tuminna machinda solobani somdali anugi roomda chak pizaba changlakpani anudi phamung machiduda masado pulap tasilaga phamla leirami li sangak obada noi kada oibra krigira noi nei bu phaduna thambade changsilakano nang ni hek changsilakpada aidine mi tana ba kanna lawr katamni khango li anuna ngali bado ta de tai adubu ma kai sumta khaludana amuk changsili changsilakano haibane aina haipase nang ta da bro ai nangonda kai sumta tawrego phakat kana chak se satho hidak chanaba noina piba chak se aina chakani khan pibra kari gi hidak chagiro ayumda thillo ayna pinatte noina ipu mafam sida phatuna thambadi kari giro aina noide kri lan khrabro nang kai shulan de mi aduga ne nang ne khoide khalido onareba aikoina tawrise nang wadu marak thatkre loida bida ai ki phone de phone kadai chatbra ipi ke wari sake ai ki phone piyo ne api apana te nangi phone do yakidre kari gi noina du phatabra noina ibu mafam sida pharuna thambagi maram se kaira kawngang tawduna ngangba horakli anudo ye se chak se fasna chatho o aduga ne ai wari do fasna lige noina khadak toraga ai bu chak sida chloroform hapaga ai bu mu pangthan ke ne khanbra li wa khali ꯑꯩꯈꯣꯏ ꯁꯤꯕꯨ ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯍꯤꯠꯂꯔ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯤꯅ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯄꯠ ꯄꯠ ꯊꯠꯆꯜꯂꯛꯏ ꯀꯔꯤ ꯈꯨꯝꯇꯕ ꯑꯣꯏꯕ꯭ꯔꯥ ꯈꯨꯝꯕꯤꯌꯣꯅꯦ ꯅꯆꯤꯟꯗꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯂꯦꯕ ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯐꯅ ꯂꯥꯎꯒꯦꯔꯥ ꯈꯣꯡꯒꯦꯔꯥ ꯀꯞꯀꯦꯔꯥ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯕꯗꯅꯦ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗꯧ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯒꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯐꯠꯇꯅ ꯎꯔꯤꯗ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯀꯟꯕꯤꯕꯅꯤ ꯑꯅꯨꯂꯤꯗ ꯄꯥꯏꯔꯞ ꯌꯦꯡꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯤꯔꯣꯝꯗ ꯂꯪꯁꯤꯟꯕ ꯊꯣꯝꯖꯤꯟꯕ ꯍꯧꯔꯛꯏ ꯀꯞꯄꯁꯨ ꯀꯞꯄꯤ ꯂꯤ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯔꯛꯄꯗꯨꯗꯗꯤ ꯔꯨꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯇꯞꯅ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯥꯒꯤ ꯇꯤꯚꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯊꯩ ꯑꯩꯌꯣ ꯁꯤꯔꯦ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯄꯥꯟꯈꯤꯕꯗꯨꯕꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯨꯔꯥ ꯃꯆꯤꯡꯗ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯂꯤꯗꯨ ꯌꯥꯡꯂꯦꯟ ꯋꯥꯏꯗꯨ ꯇꯞꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯟꯅ ꯈꯥꯡꯉꯤ ꯑꯃꯨꯛ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯏ ꯑꯗꯨ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ ꯂꯤꯅ ꯍꯜꯂꯣ
Lanna Saksarabo Chari Nangosi Kailege Nangoda Koto Getorami Landu Pakatna Kedo Yorge, the Pim Chado Kedorge Ain Hangi di Kumde Yum the Lay, Renta Hanchiran Torambani Subsare, Narian Jangurano, Swam the Chumjang Law. Aine to the Yadriba, for Amata Minupini. A sak be with Jangubani. A took a cake no candy, that has a lamy. Maton Pocam the Sukapi. I quasi my meet the Hitlerwino country. Asberani, Hosipo, Portland Haimatoriro. Lead 3 more, room gikani pot, Lamam Kidoino Kandi. Ailagi, Gangaram Kitang Turo. Phone Tam Kibaga Lando, room the gi, preparatory, Gary soda pocket a hapchilaga. Makada mi mana Kaisat ki haibano nangbo Ima ay rin tahalagi pungsit henrungeda Ngasi layraga haying oy nanganta chatlodana Ha ima itaw tumatom layba nungay diba Ay dum chatlagi yam henrungay sida Ho pare ima manam nambirage Pazana chatluko Gari ka to inti na thaw ko Ima na di cha ngasi laysaraga Haying nganta na chatlasanu na kalurabani Lan makuto mamada manam hanna Ima yada dawrini Kaim kalunu krale ragana yumda lengdan layra dawni Nang matam krase ngay badani ima na wariba Ima chatlagi pungsi yadriba Babadu chatkrena khara haibiro May mama chada chatlaning daba mataw kumna haipeting lai Lan mamada taplap konsin biraga Ima ngasi hanjak yam hawi Ado ayna next Sunday da mung lakiba Ado dadi ima ay magi nakta layra doyni Chatlagi ko nungay tabo tawgano ay kola dum torokiba imagi marak babada ay lawrode unahande na hegi saulang bado tawgano ba ay imadi macha thoiba na haibam inmani is ay sibo ngang macha gi tatta thambiri bani ne yare imane isana haibe kheido loina yadori bani mathangi Sunday do soidana la uko chalo thenglani chatlagi ko bye Landu gari thawdo laga chatkre May masu machana chatkimado get lanto tripo nga ging to na layrammi machana hik changkibaga imung changlei Razena Mama kanano gari thawdo la chatkridubo Thoi bani moi pabu Numidang sida ma di kadaida Rentani Leon matom ta lehobado nungai di adugi chatkriba Ihi adugi bo ngasi layraga hayeng kok nganta chatpa yabaduda Aina so haibani mana yade Hoi soire pare pungsu thenglamani pothana bo tawrasi hayeng se thabak nganta chatkadabani hoi moi papung Somda Leonna Karinu masibo ngasi so hala oidoi jalo aina di somda wari taragena nakongka seng saidagi bat ka dawna singdu ise ari muda tardoi jala kande phone dun toksinge lambida bluetooth on tawi Hello Lactribana Hazipa Aidi somda nangai bada earbuds ka packet ani loisinre tumning bana sumit seloi tharagle thangsing aroba dawna tumtho irade ut minai sidi nang ngang se ari amda tahanbei habit se tawganu haibne ba tumning ade tummu haidredi kai haideno thamo ai gari thori nang tumning ade dum tumthom ai halak phalak taba tammagamde ado ai li manak chali ko bai minai harak to sisidani aina noini manaraga lona numidang tori kumai do kaino ba thame haisa wa haiba nang haudabi kakibadu da tension hena kakatre liondo pura lam phone si sune aina toba aduga wa haiba loitringai da su man hana kakthatpa khangni nang haye yauda yaukhisano ba noini aina kaidogi nungai noini ngaki matung lan su quarter yaure Bye. Nang labo. Kay daw habano. Hausa support ho gaiba letribo. Kari bulayram kitoy no khangdida. Ay tap na thayim ba yabra yenge. He changu kinu ko nang amu phazaba si herado besan ta jani. Ari amada kaisani ba. Ay fo kaino khangdi thomjin laktana. Yanglin sa nabana sire hausa po phatre. Kaisan toroi ba ay sanguge. Wari do phazana saradi kaisu toroi ba. Mana maram khangdana ekhoida pungsaw sawa yaba nate irang yam katlahuri bani changu kinu dani pa yani se ai tap nangang nage
ꯂꯟꯗꯨ ꯂꯤꯅ ꯍꯥꯏꯕ ꯇꯥꯗꯕꯤꯗ ꯑꯅꯨꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯂꯤꯅ ꯃꯈꯨꯠꯇꯣ ꯇꯥ ꯐꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯨ ꯍꯥꯏꯕꯅꯤ, ꯑꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯏ ꯅꯨꯄꯤꯅꯦ ꯃꯤ, ꯃꯆꯤꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ, ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ, ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯂꯤꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯇꯣꯏꯔ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯟ ꯍꯦꯛ ꯆꯪꯈꯤꯕꯒ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯦꯟꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯏ꯫ ꯂꯤꯅ ꯁꯣꯏꯗꯅ ꯊꯥꯔꯝꯃꯅꯤ꯫ ꯁꯣꯝꯗ ꯂꯟꯅ ꯁꯦꯕꯥ ꯉꯥꯏꯈꯣꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥ ꯍꯥꯏꯒꯦꯔꯥ, ꯆꯠꯂꯣ, ꯅꯣꯏ ꯀꯅꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯍꯟꯁꯤꯜꯂꯛꯀꯅꯨ꯫ ꯀꯞꯃꯥꯡꯁꯨ ꯇꯧꯏ, ꯃꯈꯨꯠꯇ ꯂꯩ ꯌꯥꯎꯗꯕ ꯒꯝꯂꯥ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥ ꯍꯥꯏꯕ꯭ꯔꯥ? ꯑꯩꯕꯨ ꯊꯦꯝꯃꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯝꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅꯤꯡꯕꯅꯤꯅꯦ, ꯅꯣꯏ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯕꯅꯦ, ꯑꯗꯨꯒ ꯑꯩꯕꯨ ꯀꯟꯕꯤꯕ ꯁꯥꯔꯒ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦꯕ ꯅꯪ ꯈꯜꯂꯤꯗꯣ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯩ ꯌꯥꯎꯗꯕ ꯒꯝꯂꯥꯗꯣ ꯂꯟ ꯇꯝꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯐꯠ ꯍꯦꯛꯇ ꯂꯪꯁꯤꯜꯂꯛꯏ꯫ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯪꯉꯛꯏ ꯄꯣꯠꯇꯣ ꯄꯥꯟꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯂꯟꯗꯨ ꯁꯥꯎꯅꯤꯡꯅ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯩ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯑꯩꯈꯣꯏꯁꯦ ꯅꯪ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯍꯥ, ꯃꯤꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯗꯤ ꯐꯖꯅ ꯂꯩꯔꯣꯗꯅ ꯇꯨꯃꯤꯟꯅ꯫ ꯉꯁꯥꯏꯗ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯀꯩ ꯀꯥꯟꯗꯅ ꯏꯁꯧ ꯄꯪꯂꯥꯡ ꯂꯥꯡꯉꯤꯅꯣ? ꯑꯩ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ, ꯑꯩ ꯍꯦꯛ ꯆꯪꯉꯛꯄꯗ ꯅꯪ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯝꯒꯗꯕꯅꯤ, ꯆꯥꯛ ꯆꯥꯗꯨꯅ ꯀꯞꯄ ꯂꯩꯔꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯃꯨꯛꯇ ꯉꯥꯡꯕꯗ ꯈꯔ ꯌꯥꯅꯁꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩ ꯌꯥꯝ ꯋꯥꯅꯤ꯫ ꯑꯅꯨꯗꯨ ꯂꯟꯗ ꯃꯃꯤꯠ ꯑꯅꯤꯗ ꯃꯄꯤ ꯈꯣꯏꯔꯪ ꯆꯦꯜꯂꯞꯅ ꯀꯤꯔꯨꯞ ꯇꯧꯕ ꯃꯑꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯁꯨ ꯑꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯃꯤꯆꯥꯟꯅꯩ꯫ ꯁꯦꯀꯦꯟ ꯐꯥꯗꯤ ꯂꯟꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯂꯣꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯨꯗꯨ ꯉꯁꯥꯏꯈꯩ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯂꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ, ꯋꯥꯈꯜꯗꯅ ꯃꯆꯦꯒ ꯃꯄꯥꯒ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯇꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤ, ꯑꯩꯕꯨ ꯊꯤꯕꯁꯨ ꯂꯥꯛꯄꯤꯗꯦ, ꯅꯣꯏ ꯀꯗꯥꯏ ꯂꯩꯒꯦ? ꯑꯩ ꯅꯣꯏ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯂꯤꯅ ꯀꯃꯥꯏ ꯇꯧꯔꯦ? ꯃꯥꯅ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯃꯥꯗꯁꯨ ꯑꯊꯨꯕꯗ ꯈꯪꯍꯜꯂꯁꯤ꯫ ꯗꯣꯛꯇꯔꯅ ꯄꯥꯎꯗꯨꯗꯤ ꯇꯝꯃꯨꯈꯤꯅꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯌꯥꯅꯤ ꯑꯗꯨꯝ ꯇꯝꯃꯁꯦ, ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯈꯜꯂꯅꯤ꯫ ꯐꯔꯦ ꯚꯥꯏ, ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯁꯦ ꯑꯗꯨꯗꯤ꯫ ꯃꯆꯦꯒ ꯃꯄꯥꯒꯒꯤ ꯂꯪꯂꯥ ꯂꯪꯁꯤꯟꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯒꯦꯡ ꯀꯣꯄꯨꯗꯨꯗꯤ ꯃꯁꯛ ꯈꯪꯉꯦ, ꯍꯥꯟꯅ ꯗ꯭ꯔꯒꯇ ꯃꯔꯗꯔ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯖꯦꯜꯗ ꯀꯨꯜꯂꯒꯤ ꯅꯨꯄꯤ ꯍꯥꯠꯈꯤꯕ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯔꯦꯞ ꯀꯦꯁꯇ ꯆꯦꯟꯅꯕꯒꯤ ꯐꯥꯗꯨꯅ ꯊꯝꯂꯨꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯃꯈꯥꯡꯗ ꯃꯥꯒꯤ ꯃꯤ ꯈꯔ ꯇꯧꯔꯒ ꯂꯣꯟꯅ ꯆꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯋꯥꯟꯇꯦꯠꯅꯤꯗ꯫ ꯃꯥ ꯐꯥꯕ ꯉꯝꯕ ꯃꯤꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛꯇꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯕꯅꯤ꯫ ꯂꯟ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯀꯣꯛ ꯋꯥꯗ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯒ ꯀꯩꯅꯣꯃ ꯈꯔ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯚꯥꯏ, ꯅꯪꯅ ꯍꯥꯏꯔꯤ ꯄꯥꯎꯁꯦ ꯑꯩ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯦꯡꯅꯈ꯭ꯔꯦ, ꯕꯤꯖꯣꯏ ꯍꯥꯏꯒꯨꯝ ꯇꯧꯗꯥꯏ ꯃꯥꯏ ꯃꯃꯤꯡꯗꯣ? ꯆꯨꯝꯃꯦ, ꯃꯃꯥ ꯃꯄꯥ ꯃꯔꯤ ꯃꯇꯥ ꯀꯅꯥꯝ ꯂꯩꯇꯦ, ꯗ꯭ꯔꯒ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯒ ꯍꯤꯡꯕ ꯃꯤꯅꯤ꯫ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ, ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯍꯥꯞꯈ꯭ꯔꯕꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅꯤ꯫ ꯈ꯭ꯋꯥꯏ ꯂꯨꯕ, ꯑꯩꯈꯣꯏꯅ ꯂꯪꯂꯥ ꯂꯪꯁꯤꯟ ꯈꯪꯒꯦꯅ ꯆꯪꯁꯤꯜꯂꯨꯅꯤ, ꯃꯣꯏꯅ ꯍꯥꯟꯅ ꯄꯥꯎ ꯍꯦꯛꯇ ꯐꯪꯈꯤꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯨꯜꯂ ꯑꯃꯗꯤ ꯂꯩꯁꯤ ꯑꯅꯤꯁꯦ ꯃꯐꯝ ꯇꯣꯉꯥꯟ ꯊꯝꯃꯤ ꯃꯈꯣꯏꯅ꯫ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯈꯔꯗꯣ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯥꯛꯄꯅꯤ꯫ ꯀꯨꯜꯂꯅ ꯕꯤꯖꯣꯏꯒ ꯄꯨꯟꯅ ꯕꯤꯖꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯦꯁꯤꯁꯇꯦꯟꯠ ꯕꯤꯀꯥꯁꯀ ꯄꯨꯟꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯐꯦꯠ ꯐꯪꯂꯦ꯫ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯐꯝꯁꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯅ ꯆꯤꯡꯒꯤ ꯈꯨꯟ ꯑꯃꯗ ꯊꯝꯃꯦ, ꯃꯐꯝꯗꯨ ꯆꯞ ꯆꯥꯕ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯤ ꯑꯉꯥꯡ ꯈꯔꯒ ꯂꯩ ꯍꯥꯏꯕ ꯔꯤꯄꯣꯔꯠꯇꯨꯃꯗꯤ ꯈꯪꯂꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯁꯤ ꯍꯥꯟꯅ ꯀꯟꯅ ꯊꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯣꯏ ꯐꯔꯦꯁꯦ, ꯃꯔꯛꯁꯤꯗ ꯅꯨꯄꯤꯃꯆꯥꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗꯣ ꯃꯗꯨ ꯍꯥꯏꯔꯛꯄ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯉꯥꯏꯔꯁꯦ꯫ ꯉꯥꯏꯕ ꯇꯥꯕꯅꯤ, ꯑꯗꯨꯐꯥꯎꯗꯤ ꯉꯥꯏꯔꯒꯁꯨ ꯂꯥꯛꯏꯗꯅ꯫ ꯐꯔꯦ ꯚꯥꯏ, ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯦ, ꯑꯃꯁꯦ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ, ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯉꯥꯛ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯣ꯫ ꯌꯥꯅꯤꯗ ꯄꯣꯊꯥꯗ꯭ꯔꯁꯨ, ꯑꯇꯩ ꯂꯥꯏꯔꯤ ꯆꯥꯛꯇꯨ ꯆꯥꯕ꯭ꯔꯅ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯕꯤꯔꯨꯁꯣ꯫ ꯁꯣꯝꯗ ꯑꯅꯨ ꯉꯁꯥꯏꯈꯩ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯍꯧꯔꯦ꯫ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯃꯦꯜꯂꯒ ꯇꯨꯃꯤꯟꯅ ꯍꯤꯛ
ꯀꯞꯄꯤ꯫ ꯋꯥꯜꯗꯨꯗ ꯉꯥꯁꯤꯜꯂꯒ ꯂꯟꯅ ꯍꯧꯒꯠꯈꯤꯕꯗꯨ ꯎꯕꯗ ꯑꯅꯨ ꯔꯨꯝꯗꯨꯗ ꯄ꯭ꯔꯣꯕꯞ ꯆꯪꯗꯨꯅ ꯕꯦꯠꯇꯨꯗ ꯆꯪꯁꯤꯜꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯟꯁꯨ ꯔꯨꯝꯗꯨꯗ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯉꯛꯏ꯫ ꯑꯅꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂ ꯂꯩꯔꯝꯕꯗ ꯁꯣꯔ ꯃꯆꯥ ꯑꯃ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯏ꯫ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥꯛꯇꯣ ꯆꯥꯔꯛꯄ꯭ꯔꯥ ꯌꯦꯡꯂꯛꯏ꯫ ꯆꯥꯔꯝꯃꯔꯣꯏ, ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯐꯥꯎ ꯂꯦꯡꯉꯝꯗ꯭ꯔꯤ꯫ ꯂꯟ ꯇꯞꯅ ꯑꯅꯨꯒꯤ ꯃꯅꯥꯛ ꯋꯥꯏ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯑꯅꯨꯗꯤ ꯇꯨꯝꯕꯗꯤ ꯅꯠꯇ꯭ꯔꯤꯕꯅ ꯂꯟ ꯁꯨꯝ ꯂꯩꯔꯤꯗꯣ ꯑꯃꯨꯛꯁꯨ ꯍꯨꯃꯥꯡ ꯀꯥꯒꯦ ꯇꯧꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯕꯨꯗꯤ ꯆꯦꯖꯠ ꯎꯏꯁꯤꯜꯂꯤ꯫ ꯂꯟꯅ, ꯅꯨꯄꯤ ꯅꯪ ꯃꯤ ꯌꯥꯝ ꯑꯣꯠꯀꯅꯨ. ꯑꯩ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯋꯥꯏꯕ. ꯅꯪ ꯅꯣꯔꯃꯦꯜ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯑꯗꯨꯒ ꯑꯉꯥꯡ ꯆꯥꯎ ꯍꯥꯏꯅ ꯐꯣꯟꯗ ꯏꯁꯧ ꯇꯧꯔꯒ ꯁꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ. ꯈꯔ ꯊꯨꯅ ꯐꯔꯣꯕ. ꯅꯇꯣꯝꯗ ꯍꯨꯟꯗꯣꯛꯂ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ. ꯏꯈꯣꯡ ꯑꯅꯤꯁꯦ ꯅꯪꯅ ꯌꯣꯠꯂꯤꯡ ꯊꯥꯡꯕꯤꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯕꯣ? ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯅꯪꯅ ꯌꯥꯝ ꯐꯠꯇꯅ ꯎꯕꯤꯔꯤ. ꯑꯩꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯆꯩꯕꯗꯣ, ꯉꯥꯡꯕꯗꯣ, ꯅꯪꯕꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕꯒꯤ, ꯑꯩꯕꯨ ꯐꯠꯇꯅ ꯈꯟꯕꯗꯣ ꯆꯥꯛꯃꯟꯈꯤꯕꯒꯤ ꯉꯥꯡꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯋꯥꯍꯩ ꯈꯔꯗꯨ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯡꯁꯤꯗꯅ ꯅꯠꯇꯦ, ꯅꯨꯡꯁꯤꯅ, ꯅꯤꯡꯉꯝꯗꯅ, ꯄꯦꯟꯗꯅ, ꯆꯔꯥꯡꯅꯅ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯑꯅꯨꯕꯨ ꯇꯨꯃꯤꯟ ꯌꯦꯡꯂꯝꯂꯒ ꯕꯦꯠ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯂꯤꯕ ꯐꯩꯖꯨꯞ ꯃꯆꯥꯗꯣ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯁꯨꯄꯤꯔꯝꯂꯒ ꯅꯥꯀꯟꯗꯒꯤ ꯆꯥꯛ ꯌꯥꯎꯕ ꯄ꯭ꯂꯦꯠꯇꯣ ꯄꯥꯏꯔꯒ ꯂꯥꯏꯠ ꯑꯣꯐ ꯊꯝꯕꯤꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫